Ema Singna Akanba Mawongda Yaningdaba Phongdokkhre Kheithel Phambi Ema Yaningdaba Phongdokkhre mifam aduda Manipur gi manungda state transport ki bus to oidiba bus ta thaba Manipur haiba wahi lauthok wahaina MAHAR REGIMENT thingduna lambi chathandaba adu governor na athubada miyamda sengdokadabani state festival oidiba Siroi Lily festival da pamdaba thodok thoktanaba Akanba cheksin thorang lokhatle haiba wafam adugi thajaba manghanba amadi miyamda khudakta thokpa thodok wathok paw khudima khanghanliba pawmida phawba athingba thamlakba haibasi achauba aronba agenda ama leire takpani athuba matamda senabasing logi oiba action lokhatkadabani kariguma tumina leiselabadi governor yauna Manipur thugaibada chauna mateng pangge haina miyamna lawgani haiba wafamsing phongdorakhi government gi oiba transport sing sida tongdana chatpa matamda Manipur thaba pochida chatpa yaroi Manipur thadadi loi yani haiba wahaise masi governor na karamba aromba agenda da haihallibano mana kari mamta problem tho Manipur da laijari bai khoi bu iramda masi wa ai labdam sida ai kaino transport ki maming si Manipur haibasi yaba yaroi ta no hairgadi kari gi damang aronba agenda tawribano governor na athuba matamda masi se loinana ngasi ai khoi gi angang sin Phambi Singna miyam ni damakta leikan sin mathina thangana bai damakta maru oina chali bai cha singda sumya yaroi hadana moi transport Manipur abde thangana roi na thing bapire adu argade governor ai chakhraba matungda aina mayam punamakta akai ko thoi yam phajana tawye na di mesi longthokre adubu noi di komin ai leitraga da thing bapi oina aron be agenda da mana tumina pau hairambra thingalibra natragda mana aron athu mayam che tawdaba asengba mana haijagi bo pham miyam da phomdoi bo pham da ta sengna mana asengba thamoi sengna haibo orgadi adugumba forcing ba adugumba security sing ni thingai ba Manipur muthallo Manipur thaba yaroi hariba mi do